All Manipur Muslim Student Organization amaso amadi Pangal Students Union Dhanamanjuri University na kaukiba pung nifunipan ga general strike laingak na thajaba pirakpadagi matam kharagi oina handokre. Ngarang numidang CM Bangloda amaso PSU DMU gi thaumising yauna Chief Minister Education Minister ga punna phapinaduna mahairoilup asna taliba demand laingak na khanaragani haina thajaba pirakhibani hairi. Lakliba November gi chaichat mapanda amukhana mahairoilup sing asiga phaminanaba wafam sulainga ki maikaidagi thamlakre hairi. Masigi mathakta Dhanamanjuri University gi oina ahanba semester tamnaba admission taunaba counseling gi matam loikhrabasu amukhana admission taunaba gi ayaba pigani haina thamlakre. COVID-19 na sokalaba miyoi sing layeng bada Ayushman Bharat ki makhada layeng sathabada ayaba lairagani haina Manipur gi Chief Minister na ngasi haikre. Masigi mathakta lamdam asigi oina tongan be SOP ama semli amadi hairi be SOP sing asi laikai da chatnana ba thabak paikhatpa hauragani hairi. Marakki Mikhal asiga mari lainana ECI na pirakpa pautak amagi matung ina Enforcement Team Thoubal District Excise, Impal West Enforcement Team amadi Excise Headquarter gi DSP gi apunba team amana ngarang numidang athengbada kaksing lamkhai da hangliba Chak Hotel sing the drive sathabada yungau beer amadi yungang kya phagat pangamkhre hairi. Phagat laba yungau sing asi Commissioner Excise da fine thihalaba matung manghan khragani haina District Enforcement Team Thoubal gi Noodle Officer Inspector S Nilakumar na phongdorakli loinana drive asi Mikhal loidri fauba chathakigani hairi. Hairok SCG manung chanba polling number 33/36 area da COVID-19 positive oiba miyoi sing yaurakpadagi laingak na containment zone oina laukthokhibaga loinana awaba tarba laikai adugi imung yangkhai henbada ngasi Hairok kendra gi mihut MLA Dr. Thoksom Radhesyam gi mityeng makhada chana thaknaba polling sing mateng pangkhre. BJP Bishnupur District Committee Secretary Sanasam Pem Chandrana COVID-19 pandemic asiga mari lainana Kumbi SC asida mahaki maikaidagi chanaba tengbang potlamsing pibigi thaurangi makhatana ngarang numidang su Torbung Gram Panchayat Ward number 1 Phaupakchau Ikhai Awang Laikai da chanaba potlamsing yanthokre thauramadu da thanga SC gi MLA T Robindro BJP Bishnupur District Committee Secretary S Pem Chandrana singba miyoi kyana saruk yakhi. Oiram SCG manung sanba hainobok awang namoi khuldagi sarang them nandababu chahi 68 apokpa laikhidraba amubana chahi anirom khanau cancer anabaga sagonaduna awaba mayok naringai COVID-19 gi saitheng hena phanglaba imung singi manungda amani haina TOMTV na pau sandokraba matungda Oinam SCG MLA L Radhakishore gi mihut irengbam herojit na laktuna imung asda angamba sel gi mateng asi tengbang khrei tengbang piba aduda irengbam gram panchayat ki upradhan M Sanatoma saruk yakhi amadi mahaki maikaidagisu lupa lising mga tengbang oina khusinakhi. State Tobacco Control Cell, State Health Society, National Health Mission, Manipur amadi Sangai Youth Tobacco Free and Educational Organization Manipur anina khusamnaduna ngasi lampel patalai by Indian Medical Association gi holda one day state level orientation cum intervention workshop ama pangthokre tobacco use, tobacco control and effective implementation of National Tobacco Control Program NTCP in Manipur State haiba thimda pangthokhiba thoram adu International Union Against Tuberculosis and Lung Disease New Delhi na technical support piduna pangthokpani. Laibak asagi mafam kaya ngasi Prophet Muhammad ki mapok numit Eid Milanun Nabi thauram pangthoknari tongan committee singna thauram asiga mari lainana pangthokadaba milad ki procession di COVID-19 pandemic laiba maramna pangthoklaroi adumakpu COVID-19 gi satna kanglon sing asingakna milad mehfil amadi sirat mahajalis singdi pangthoknagani numit asina lakbada India gi President Ramnath Kovind Vice President M Venkaiah Naidu amadi Prime Minister Narendra Modi ahumna miyamda yaitha pausel pirakli. Pakistan ki Minister Fawad Chowdhury na haikre madudi Jammu amadi Kashmir da chathakhiba Pulwama attack aduda Pakistan achauba thodang lauki haina lisingani taramapan gi Pulwama terror attack adu Imran Khan na luchingba laingak asigi khwaidagi chauba mai pakpa amani haina Pakistan Parliament ta paudamki mahaki wangang asigi matung ina ahanba oina Pakistan gi Minister amana Islamabad ta lalhobabu hakthengnana natraga nakoina na mateng piduna India da target tawhalli.
Handak pangthokadoriba United States ki anauba president khananabagi mikhal asida Democratic Party ki mihut oiriba Joe Biden na national polls da Donald Trump tagi hena mangzil thana chatli. Hanagi Vice President oiramba Joe Biden na CNN da piba mahaki survey amagi matung ina President Trump tagi point 12 hena chatli. Polls aduda Biden na chada 53 phanglaga Trump na chada 24 phangli.